London asida pangthokadoriba by election gi matangda Election Commission of India na Manipur Democratic Alliance ki wakat tabiduna AC ahum hengana by election tawgadoriba asida alliance asigi convener M Tombi na thagar bafongdorli ngasi Baupara da leiba Shiv Sena gi office ta pangthokpa pawgi mifamda mahakna makha taraduna pun AC traum dugi sit hangduna leiriba asida High Court amadi Supreme Court ta case leitaba AC singi miyam gi democratic right adu manghandanaba alliance asina ishaida haijabadagi nauna AC ahum haibadi 51 side to AC 22 wangoi AC amadi 60 singat AC hengalaktuna chap manana by election tawbagi wafam lagliba si miyam amadi alliance asigi mai pakpani Sahi khuding yo ina nacho khuldagi bosem kosem CBSE amadi sports kilam da makok thonglaklaba mairoi kunthra ga treta pungning thogatuna pangthokpa mangarak suba thorum ama Joint Committee for Felicitation of District Personalities na sinduna Bishnupur district ki nacho maning laikai committee hall da ngarang pangthokre thorum aduda nacho gram panchayat ki pradhan N Jadu JCFDP ki president N Devan SK1 College Nambol ki principal Dr. N Joy Kumar Social Scientist Dr. IS Konthauzam amadi donor kayana athoba Mithunlen Singh oin saruyaki Hantak pangthokadriba maraki mikhalga mari lainana wangjing tetha assembly constituency ki manung channa leiba mafam singda thi humbagi thabak chathakre ngasi ayu anganbada pung manga dagi Thobal police ki SP Dr. S Ibom sagi miyeng makhada CDO Thobal amadi Kaksing police ki apunba team amana mafam singda thi humbagi thabak chathaduna yu sungbada sijanaba hamai bekun gahumdoi phagat pangamki thi humba aduda miyoi chahum yankhai rom masak khangdokhi Chaliba tha sigi mari amasung manga gi lonaba ahingda Kombi police station da changlaktun leramba fit taraga nithoi khare hena sangba Burmese python haina khangnaba lairel makhal ama kaibul amadi moirangi DFO gi staff singna rescue tawrurba matungda lairen adu mahangla leibeda hena nungai jagadaba sapagadaba mapam amada yenglaga tekta kaidana ngarang numidang pung tarelom taba matamda thadokre Lairen adu thadokpa aduda DFO Bishnupur Dr. Rebecca Soibam Chanu RO Moirang TH Arvin Forest Guard and Sarath Chandra Tom TV ki special correspondent Dr. Huidrom Roman Wildlife Explorer ki secretary Elangmang Premjit amadi atei Wildlife Explorer ki member sing amadi DFO Bishnupur ki staff sing su saruyaki Manipur State Sumang Lila Council na sangnai raba Sumang Lila roi Sarungbam Rajen Wangoi Waimam lekai da leibana ikang khangogdana laikhidabada state ki thakta sadanjali katuna awab hongdobgi thorom pangthokre thorom asida Nabawarepa Padma Shri awardee PS Gunachandra Sharma lifetime president Khetri Jugindro L Tarpon advisor Manipur State Sumang Lila Council M Purnima C Leima president Manipur State Sumang Lila Council na punna president member oina saruyaki